PAMBEI LUCHINGBA UNLF BRIGADE 1 Ingourak Amasung Imphal District ke TAKHEL MEIRA PAIBI singna TAKHEL gi MAPHAM Amada PUNNA CHANGSHINKHIBA drug Amadi alcohol gi drive Amada PHAGATLAKKHIBA YAMLABA using adu THOUBAL police station da SHINNARAGANI HAIRI THOUBAL district ki Ingourak ta leiba BRIGADE 1 da ngarang yuga konana faraba miyoi sing adu puthokladuna JCO 1 Major Panjinbana hai TAKHEL gi MEIRA PAIBI maibel singa punna changsinkhiba drive aduda yuga konana farba miyoi sing adu wakhal taminare loinana phagalaklaba yu sing adu THOUBAL police ta sinaragani asigumba phattaba thabak ase makha tana kanagumba amatana tawbiganu hainasu mahangna miyamda appeal tawrakhi yuga konana faraba miyoi aduna phongdorakpada phatraba nisagi polama se karbar tawrubagidamakta PAMBEI LUCHINGBA UNLF ki chilinau singna farga wakhal tahanbire asigumba phattaba thabak ase makha tana amuk hana tawjararoi haina lamdam asigi miyamda sengdokchari haina su phongdorakhi drug amadi alcohol gi mayokta sathigiba operation lamada yamlaba khoigi alcohol sing fare adu fariba miyoi sing adu matungda amuk hanna tawdanaba warak watem tawre aduga gyan tanare aduga fariba polam sing asi one police ba ikhoina sinaragan